ꯂꯥꯏꯔꯦꯝꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯣꯡꯇꯦꯛꯄ ꯑꯃꯒꯤ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯡꯒꯪ ꯑꯃꯗ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯕ ꯏꯪꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯪꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯃꯆꯟꯅꯨꯄꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯃ ꯂꯩꯔꯤ꯫ ꯏꯪꯕꯗꯨ ꯁꯪꯒꯣꯜꯗ ꯐꯝꯅ ꯐꯝꯅ ꯃꯥꯒꯤ ꯂꯣꯏꯖꯕ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯁꯟꯊꯤꯁꯤꯡꯗꯨ ꯁꯦꯡꯅ ꯁꯦꯡꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤ꯫ ꯃꯆꯟꯅꯨꯄꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯃꯥꯏ ꯊꯣꯟꯊꯣꯟ ꯂꯥꯎꯕꯗꯨꯅ ꯈꯨꯖꯥꯏ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯁꯪꯒꯣꯝ ꯂꯧꯗꯣꯏꯒꯤ ꯂꯦꯞꯄꯒ ꯉꯥꯏꯔꯤ꯫ ꯏꯪꯕꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯃꯃꯥ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯇꯣꯏꯅ ꯍꯦꯛ ꯍꯦꯛ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯪꯕꯒꯤ ꯁꯟꯕꯤ ꯑꯔꯥꯡꯕꯤꯗꯨ ꯁꯟꯊꯤꯗꯨ ꯇꯨꯞ ꯇꯨꯞ ꯂꯥꯎꯅ ꯑꯃꯨꯛ ꯐꯥꯏꯊꯔꯛꯏ꯫ ꯏꯪꯕꯅ, "ꯑꯔꯥꯡꯕꯤ, ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯪꯒꯤ ꯁꯟꯊꯤ ꯃꯌꯥꯝꯁꯦ ꯁꯦꯡ ꯂꯩꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯪꯒꯣꯝ ꯁꯨꯝꯗꯣꯏꯕ? ꯅꯪ ꯆꯔꯨ ꯄꯤꯖꯅꯨꯔꯣ, ꯁꯖꯤꯛ ꯄꯤꯖꯅꯨꯔꯣ?" ꯄꯤꯛꯇ꯭ꯔꯨꯅ, "ꯇꯥꯆꯧ, ꯇꯨ ꯑꯔꯥꯡꯕꯤꯅ ꯁꯟꯊꯤ ꯐꯥꯏꯖꯤꯜꯂꯤ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯑꯔꯥꯡꯕꯤꯗ ꯆꯩꯔꯤꯁꯦ꯫ ꯇꯥꯆꯧ, ꯁꯪꯒꯣꯝ ꯁꯨꯝꯃꯣ." "ꯁꯨꯝꯃꯗꯣꯏꯅꯤ꯫ ꯁꯟꯊꯤꯁꯤꯡꯁꯦ ꯁꯦꯡꯕ ꯂꯣꯏꯔꯒ ꯁꯨꯝꯃꯗꯣꯏꯅꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ." "ꯍꯣꯏ." ꯏꯪꯕꯗꯨ ꯁꯟꯊꯤꯁꯤꯡꯗꯨ ꯁꯦꯡꯅ ꯁꯦꯡꯅ "ꯁꯪꯒꯣꯝ ꯌꯣꯟꯕꯒ ꯑꯃꯠꯇ ꯅꯪꯗꯕ ꯇꯥꯔꯦ꯫ ꯇꯥꯆꯧ, ꯑꯩꯒꯤ ꯁꯪꯒꯣꯝ ꯍꯩꯕꯤꯌꯣ." "ꯍꯩꯔꯗꯕꯅꯤ, ꯍꯩꯔꯗꯕꯅꯤ." ꯑꯌꯨꯛꯇꯨ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯕꯨꯡꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯃꯕꯨꯡꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯤꯕꯗꯨ ꯏꯟꯅꯔꯤ꯫ ꯑꯗꯨꯒ ꯏꯪꯕꯅ ꯆꯩ ꯑꯃ ꯃꯈꯨꯠꯅ ꯅꯝꯂꯒ ꯃꯥꯒꯤ ꯃꯈꯣꯡ ꯑꯣꯏꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯆꯠꯂꯤ꯫ ꯄꯤꯛꯇ꯭ꯔꯨꯅ, "ꯇꯥꯆꯧ, ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕꯤ ꯂꯩꯔꯦ." "ꯏꯕꯦꯝꯃ, ꯑꯁꯤꯗꯤ ꯁꯒꯣꯜꯅꯤ, ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕꯤ ꯅꯠꯇꯤꯌꯦ꯫ ꯅꯪꯕꯨ ꯁꯒꯣꯜ ꯈꯣꯡꯕ ꯇꯥꯖꯔꯕꯣ?" "ꯇꯥꯔꯦ ꯇꯥꯆꯧ." "ꯑꯦ, ꯅꯪꯗꯤ ꯁꯒꯣꯜ ꯐꯥꯎ ꯃꯁꯛ ꯈꯪꯗꯅ ꯀꯃꯥꯏꯅ ꯇꯥꯔꯤꯕ?" "ꯇꯥꯆꯧ, ꯃꯣ ꯍꯥꯏꯅ ꯈꯣꯡꯉꯤ." "ꯑꯗꯨꯗꯤ ꯁꯒꯣꯜ ꯈꯣꯡꯕꯁꯨ ꯅꯠꯇꯅ ꯁꯟ ꯈꯣꯡꯕꯅꯤꯅꯦ." "ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯂꯩꯔꯤꯗꯨꯗꯤ." "ꯏꯍꯦ, ꯑꯗꯨꯗꯤ ꯁꯟꯅꯤ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ." ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯕꯨꯡꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯏꯪꯕꯅ ꯄꯤꯛꯇ꯭ꯔꯨꯗ, "ꯕꯦꯝꯃ, ꯑꯁꯤꯗ ꯁꯪꯒꯣꯝ ꯊꯥꯁꯤꯀꯣ." ꯏꯪꯕꯒ ꯄꯤꯛꯇ꯭ꯔꯨꯒꯗꯨ ꯁꯪꯒꯣꯝ ꯊꯥꯐꯝ ꯀꯩꯊꯦꯜ ꯑꯃꯗ ꯆꯪꯂꯛꯏ꯫ ꯏꯪꯕꯒꯤ ꯁꯪꯒꯣꯝ ꯂꯧꯒꯗꯕ ꯑꯍꯜꯗꯨꯅ ꯏꯪꯕꯗ, "ꯏꯪꯕ, ꯅꯪꯕꯨ ꯅꯁꯥꯗ ꯃꯣꯠꯃꯜꯂꯤꯅꯦ, ꯃꯤꯅ ꯍꯪꯒꯣꯏꯔꯅꯤꯅꯦ. ꯑꯁꯤꯒꯨꯝꯕ ꯑꯆꯥ ꯑꯊꯛꯀꯤ ꯊꯕꯛꯁꯤꯗꯗꯤ ꯃꯁꯥ ꯅꯥꯟꯕ ꯑꯃ ꯆꯪꯉꯤꯅꯦ. ꯇꯔꯨ ꯇꯅꯥꯟꯕ ꯃꯊꯧ ꯇꯥꯏ. ꯑꯩꯒꯤ ꯁꯪꯒꯣꯝꯗꯣ ꯀꯣꯟꯁꯤꯗ ꯍꯩꯖꯤꯜꯂꯝꯂꯣ." ꯏꯪꯕꯗ ꯃꯃꯥꯏ ꯉꯥꯡꯉꯤ ꯑꯍꯜꯗꯨꯒꯤ ꯁꯪꯒꯣꯝꯗꯣ ꯍꯩ꯫ ꯏꯪꯕꯒꯤ ꯃꯑꯣꯡꯗꯨ ꯅꯨꯄꯥꯗꯨꯅ ꯈꯪꯉꯤ ꯏꯪꯕ ꯏꯀꯥꯏꯔꯦ ꯍꯥꯏꯕ꯫ ꯑꯍꯜꯗꯨꯅ ꯏꯪꯕꯗ, "ꯏꯀꯥꯏꯒꯅꯨ ꯏꯕꯨꯡꯉꯣ, ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯅꯠꯇꯦ. ꯅꯈꯨꯠ ꯅꯁꯥ, ꯅꯐꯤ ꯅꯔꯣꯜ ꯑꯔꯩꯕꯗꯣ ꯐꯖꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯒ ꯃꯁꯥ ꯅꯥꯟꯅ ꯁꯪꯒꯣꯝꯗꯣ ꯌꯣꯜꯂꯨ. ꯃꯤꯅ ꯀꯌꯥꯝ ꯄꯥꯝꯅꯅ ꯂꯩꯒꯦ ꯌꯦꯡꯉꯨ ꯅꯪꯒꯤ ꯁꯪꯒꯣꯝꯗꯣ." ꯏꯪꯕꯗꯨ ꯄꯤꯛꯇ꯭ꯔꯨꯗꯨ ꯁꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯏꯪꯕ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯥꯒꯤ ꯁꯦꯠꯂꯤꯕ ꯐꯤꯗꯨꯗ ꯌꯦꯡꯉꯤ꯫ "ꯀꯩꯁꯨ ꯃꯣꯠꯇꯦ ꯈꯜꯂꯤ ꯑꯩꯒꯤ ꯐꯤꯁꯦ." ꯏꯪꯕꯗꯨ ꯃꯄꯤꯔꯥ ꯆꯦꯜꯂꯤ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯉꯤ꯫ "ꯕꯦꯝꯃ, ꯑꯩꯕꯨ ꯃꯣꯠꯄ꯭ꯔꯅꯦ?" "ꯃꯣꯠꯇꯦ ꯇꯥꯆꯧ." "ꯇꯥꯆꯧ, ꯐꯨꯔꯤꯠꯇ ꯁꯟꯊꯤ ꯄꯛꯏꯗꯨ ꯂꯧꯊꯣꯛꯑꯣ." ꯏꯪꯕꯗꯨ ꯃꯥꯒꯤ ꯐꯨꯔꯤꯠꯇ ꯁꯟꯊꯤ ꯄꯛꯂꯤꯕꯗꯨ ꯌꯦꯡꯉꯤ꯫ "ꯕꯦꯝꯃ, ꯁꯤꯗꯤ ꯁꯟꯊꯤ ꯄꯛꯄ ꯅꯠꯇꯤꯌꯦ, ꯆꯨꯕꯅꯤ. ꯑꯗꯣ ꯅꯪꯗꯤ ꯅꯥꯟꯕ꯭ꯔꯥ ꯍꯥ?" "ꯑꯩꯗꯤ ꯅꯥꯜꯂꯤ ꯇꯥꯆꯧ." "ꯑꯩꯈꯣꯏ ꯕꯦꯝꯃꯅ ꯅꯥꯜꯂꯗꯤ ꯌꯥꯔꯦ. ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯑꯃꯨꯛ ꯐꯝꯁꯤ, ꯑꯩ ꯋꯥꯔꯦ." ꯏꯪꯕꯗꯨ ꯃꯥꯒꯤ ꯆꯩꯗꯨ ꯊꯝꯂꯒ ꯐꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯏꯪꯕꯒꯤ ꯃꯇꯝꯄꯥꯛꯇ ꯐꯝꯂꯤ꯫ ꯁꯪꯒꯣꯝ ꯀꯣꯟꯗꯨꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯊꯝꯂꯤ꯫ ꯂꯝꯕꯤꯒꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯏꯪꯕꯒ ꯄꯤꯛꯇ꯭ꯔꯨꯒꯗ ꯑꯌꯥꯝꯕ ꯌꯦꯡꯅꯔꯤ꯫ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯁꯒꯣꯜꯗ ꯂꯥꯛꯄꯁꯤꯡ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯎꯏꯔꯨꯔ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯠꯁꯨ ꯌꯥꯈꯩ ꯁꯥꯒꯠꯂꯛꯏ꯫ ꯏꯪꯕꯅ, "ꯕꯦꯝꯃ, ꯌꯨꯝ ꯍꯜꯂꯁꯤꯔꯥ?"
ꯇꯥꯆꯧ, ꯁꯪꯒꯣꯝ ꯌꯥꯝ ꯌꯥꯎꯔꯤꯌꯦ, ꯂꯣꯏꯅ ꯌꯣꯜꯂꯣ. ꯉꯁꯤꯗꯤ ꯁꯤꯠꯂꯔꯣꯏ, ꯍꯌꯦꯡ ꯑꯃꯨꯛ ꯌꯣꯜꯂꯁꯤ. ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗꯨ ꯏꯪꯕꯒꯤ ꯁꯪꯒꯣꯝ ꯌꯣꯟꯐꯝꯅꯤ. ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯪꯕ ꯑꯃꯗꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗꯕꯅꯤ. ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯪꯕꯒꯤ ꯃꯈꯣꯡ ꯑꯣꯏꯗꯨ ꯇꯠꯈꯤꯕꯅꯤ. ꯑꯌꯨꯛ ꯑꯃꯅꯤ, ꯏꯪꯕꯗꯨ ꯄꯤꯛꯇ꯭ꯔꯨꯒ ꯁꯪꯒꯣꯝ ꯊꯥꯕ ꯆꯠꯂꯤ. ꯂꯝꯕꯤꯗ ꯄꯤꯛꯇ꯭ꯔꯨꯅ, ꯇꯥꯆꯧ, ꯇꯥꯆꯧ, ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯁꯪꯒꯣꯝ ꯂꯧ ꯌꯥꯗ꯭ꯔꯤꯗꯣ? ꯑꯗꯨꯔꯣ, ꯃꯥꯒꯤ ꯁꯪꯒꯣꯝ ꯂꯧꯅꯤꯡꯉꯥꯏꯁꯦ ꯂꯩꯇ꯭ꯔꯤ. ꯑꯣ, ꯅꯍꯥꯟꯒꯤ ꯄꯨꯄꯨ ꯑꯃꯣꯠꯄ ꯆꯩꯕꯗꯨꯗ ꯑꯗꯨ ꯆꯪꯗꯣꯏꯔꯣ? ꯃꯥꯒꯤ ꯀꯩꯊꯦꯜꯗꯣ ꯑꯥꯗ ꯂꯩꯍꯧꯔꯦ, ꯑꯗꯨꯅ ꯆꯪꯉꯔꯣꯏꯁꯤ. ꯏꯪꯕꯗ ꯆꯩꯈꯤꯕ ꯑꯍꯜꯗꯨꯅ ꯏꯪꯕꯗ ꯂꯥꯎꯔꯛꯏ. ꯏꯪꯕ, ꯍꯣ ꯏꯪꯕ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯀꯩꯊꯦꯜ ꯀꯥꯜꯂꯒ ꯆꯠꯂꯤꯕꯗꯤ? ꯆꯪꯂꯛꯈꯣ ꯂꯥꯎ. ꯄꯤꯛꯇ꯭ꯔꯨꯅ, ꯇꯥꯆꯧ, ꯇꯨ ꯅꯪꯉꯣꯟꯗ ꯃꯣꯠꯂꯦꯅ ꯑꯃꯨꯛ ꯆꯩꯗꯣꯔꯦ. ꯍꯦꯟꯁꯨ ꯍꯦꯟꯗꯣꯛꯇꯅ. ꯏꯪꯕꯗꯨ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ. ꯑꯍꯜꯗꯨꯅ ꯏꯪꯕꯗ, ꯏꯕꯣ, ꯄꯣꯠ ꯂꯂꯣꯟꯕꯗꯤ ꯏꯀꯥꯏꯕ ꯌꯥꯗꯕꯅꯤꯀꯣ, ꯃꯤ ꯈꯔꯁꯨ ꯉꯝꯃꯨ. ꯃꯔꯝ ꯆꯨꯝꯅꯅꯦ, ꯉꯝꯒꯗꯕꯅꯤ. ꯑꯩꯅ ꯉꯥꯡꯕ ꯆꯩꯕꯗ ꯁꯥꯎꯒꯅꯨ. ꯅꯃꯥꯅꯤ ꯅꯄꯥꯅꯤ ꯈꯟꯗꯣꯛꯑꯣ. ꯏꯪꯕꯗ ꯇꯨꯃꯤꯟꯅ ꯂꯩ. ꯑꯍꯜꯗꯨꯅ, ꯏꯍꯦ, ꯑꯩꯒꯤ ꯁꯪꯒꯣꯝꯗꯣ ꯍꯩꯔꯣꯅꯤ ꯏꯪꯕ ꯅꯪꯕꯣ. ꯏꯁꯨꯕꯦꯝꯃ, ꯅꯪꯁꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯄꯒꯤ ꯅꯨꯡꯁꯤꯕ ꯅꯃꯥꯏꯗꯣ ꯂꯣꯏꯅ ꯉꯥꯡꯁꯤꯜꯂꯤ. ꯅꯀꯣꯛꯇꯨ ꯐꯤ ꯑꯃ ꯀꯨꯞꯄꯨꯅꯦ. ꯄꯤꯛꯇ꯭ꯔꯨꯗꯨ ꯐꯤ ꯑꯃ ꯀꯨꯞꯄꯒ ꯏꯪꯕꯒ ꯃꯣꯏ ꯑꯅꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗꯨꯗ ꯁꯪꯒꯣꯝ ꯌꯥꯎꯕ ꯀꯣꯟꯗꯨ ꯃꯃꯥꯡꯗ ꯊꯝꯂꯒ ꯐꯝꯂꯤ. ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤꯗꯨꯒ ꯃꯁꯛꯇꯨꯒ ꯃꯇꯧꯗꯨꯒ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯝꯃꯤ. ꯂꯝꯕꯤ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ. ꯏꯪꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩ. ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯅ ꯐꯝꯂꯒ ꯏꯪꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ. ꯄꯤꯛꯇ꯭ꯔꯨꯅ ꯂꯝꯕꯤ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯌꯦꯡꯂꯤꯉꯩ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯤꯡꯗꯒꯤ ꯌꯥꯝꯅ ꯃꯣꯠꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯔꯒ ꯇꯥꯍꯧꯏ. ꯄꯤꯛꯇ꯭ꯔꯨꯗꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ, ꯇꯥꯆꯧ, ꯂꯝꯕꯤꯗ ꯑꯃꯣꯠꯄ ꯇꯥꯔꯦ. ꯏꯪꯕꯗꯨ ꯍꯧꯒꯠꯂꯛꯏ. ꯕꯦꯝꯃ, ꯆꯥꯛ ꯂꯥꯝꯃꯕꯣ? ꯍꯧꯒꯠꯂꯣ, ꯌꯨꯝꯗ ꯆꯠꯂꯁꯤꯁꯦ. ꯅꯠꯇꯦ, ꯇꯨ ꯑꯥꯗ ꯑꯃꯣꯠꯄ ꯅꯨꯄꯤ ꯑꯃ ꯇꯥꯔꯦ. ꯏꯪꯕꯗꯨ ꯍꯧꯒꯠꯂꯛꯏ. ꯑꯦ, ꯍꯦ, ꯀꯔꯤꯅꯣ ꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯇꯥꯆꯧ, ꯑꯥꯗ, ꯇꯨ. ꯏꯪꯕꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ. ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯒ ꯂꯝꯕꯤꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯆꯠꯅꯗꯕꯒ. ꯏꯔꯤꯄꯤꯠ, ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯒ ꯂꯝꯕꯤꯗ ꯃꯤꯁꯨ ꯑꯃꯠꯇ ꯆꯠꯅꯗꯕ ꯇꯥꯟꯖꯥꯅꯤ. ꯏꯪꯕꯅ, ꯏꯁ, ꯁꯤꯗꯤ ꯅꯨꯄꯤꯅꯤꯗꯅ, ꯀꯔꯤꯅꯣ ꯈꯨꯃꯣꯠꯁꯤꯗꯤ? ꯄꯤꯛꯇ꯭ꯔꯨꯅ, ꯇꯥꯆꯧ, ꯅꯪꯁꯨ ꯄꯨꯄꯨꯅ ꯃꯣꯠꯂꯦ ꯍꯥꯏꯗꯨꯗꯤ? ꯕꯦꯝꯃ, ꯑꯩꯗꯤ ꯃꯣꯠꯄ ꯅꯠꯇꯦ, ꯂꯩꯇꯕꯅꯤ. ꯑꯦ, ꯃꯁꯤꯗꯤ ꯋꯥꯟꯊꯕꯅꯤꯅꯦ. ꯂꯝꯕꯤꯁꯤꯁꯨ ꯃꯤ ꯑꯃꯠꯇ ꯆꯠꯇ꯭ꯔꯦꯅꯦ ꯇꯧꯔꯤꯕꯁꯦ. ꯕꯦꯝꯃ, ꯁꯪꯒꯣꯝꯗꯣ ꯑꯃꯨꯛꯇ ꯊꯥꯡꯉꯛꯑꯣ. ꯄꯤꯛꯇ꯭ꯔꯨꯗꯨ ꯁꯪꯒꯣꯝ ꯏꯛ ꯏꯛ ꯇꯧꯔꯒ ꯊꯥꯡꯉꯛꯏ. ꯏꯪꯕꯅ ꯁꯪꯒꯣꯝꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯆꯥꯏꯁꯤꯜꯂꯤ. ꯄꯤꯛꯇ꯭ꯔꯨꯅ, ꯇꯥꯆꯧ, ꯁꯪꯒꯣꯝ ꯆꯥꯏꯒꯅꯨ, ꯄꯤꯊꯛꯑꯣ. ꯁꯪꯒꯣꯝꯗꯤ ꯂꯣꯜꯂꯒ ꯊꯛꯀꯗꯕꯅꯤ ꯕꯦꯝꯃ. ꯑꯩꯈꯣꯏ ꯁꯅꯥꯎꯗꯤ ꯂꯣꯟꯗꯕꯤ ꯊꯛꯏꯗꯨꯗꯤ. ꯄꯦꯜꯂꯕ ꯑꯉꯥꯡ. ꯁꯤꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯄꯨꯅꯤ? ꯑꯩꯗꯤ ꯈꯣꯡꯁꯨ ꯅꯝꯕ ꯌꯥꯎꯗꯦ. ꯏꯪꯕꯗꯨ ꯈꯥ ꯋꯥꯡ ꯌꯦꯡꯉꯤ. ꯈꯣꯡꯕꯥꯜꯗ ꯕꯣꯔꯥ ꯑꯃ ꯎꯏ. ꯏꯪꯕꯅ ꯄꯤꯛꯇ꯭ꯔꯨꯗ, ꯕꯦꯝꯃ, ꯑꯥꯗ ꯕꯣꯔꯥ ꯑꯃ ꯇꯥꯏꯁꯦ, ꯑꯃꯨꯛꯇ ꯄꯨꯔꯛꯎꯕ. ꯇꯥꯆꯧ, ꯄꯨꯔꯗꯤ ꯂꯨꯝꯅꯤꯌꯦ, ꯂꯧꯔꯛꯀꯦ. ꯑꯣ, ꯍꯣꯏ, ꯂꯧꯔꯛꯑꯣꯅꯦ. ꯄꯤꯛꯇ꯭ꯔꯨꯗꯨ ꯄꯣꯝ ꯆꯟꯕ ꯕꯣꯔꯥ ꯑꯆꯧꯕꯗꯨ ꯆꯤꯡꯂꯒ ꯂꯥꯛꯏ. ꯏꯪꯕꯅ, ꯕꯦꯝꯃ, ꯏꯕꯥꯅꯤ ꯁꯤꯒꯤ ꯅꯨꯄꯤ ꯑꯃꯣꯠꯄꯤꯁꯦ ꯕꯣꯔꯥꯁꯤꯗ ꯍꯥꯞꯄꯒ ꯆꯤꯡꯕ ꯇꯥꯔꯦ. ꯄꯤꯛꯇ꯭ꯔꯨꯒ ꯏꯪꯕꯒꯅ ꯅꯨꯄꯤꯗꯨ ꯕꯣꯔꯥꯗꯨꯗ ꯍꯥꯞꯂꯒ ꯌꯨꯝ ꯇꯥꯅ ꯆꯤꯡꯂꯛꯏ. ꯁꯪꯒꯣꯝ ꯀꯣꯟꯗꯨꯁꯨ ꯂꯨꯝꯃꯤ ꯍꯥꯏꯗꯨꯅ ꯄꯤꯛꯇ꯭ꯔꯨꯅ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ. ꯏꯪꯕꯒꯤ ꯊꯣꯡꯒꯥꯜꯗꯅꯤ ꯂꯩꯀꯥꯏꯒꯤ ꯁꯦꯂꯨꯡꯕ ꯀꯧꯕ ꯃꯥꯏꯕ ꯑꯍꯜ ꯑꯃ ꯊꯦꯡꯅꯩ. ꯃꯥꯏꯕꯗꯨꯅ ꯏꯪꯕꯗ, ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯏꯪꯕ? ꯄꯤꯛꯇ꯭ꯔꯨꯅ, ꯄꯨꯄꯨ, ꯅꯨꯄꯤ ꯑꯃ ꯈꯨꯜꯂꯛꯏ. ꯑꯦ,
ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯅꯤ ꯏꯪꯕ? ꯄꯨꯄꯨ, ꯅꯨꯄꯤꯁꯦ ꯃꯁꯥꯁꯦ ꯌꯥꯝ ꯁꯣꯛꯑꯦ. ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯨ. ꯍꯣꯏ ꯍꯣꯏ. ꯑꯩ ꯃꯥꯡꯒꯣꯜꯖꯥꯎ ꯍꯣꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ. ꯑꯗꯨꯒ ꯆꯪꯉꯛꯀꯦꯀꯣ. ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯁꯦꯂꯨꯡꯕꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯈꯣꯡꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ. ꯃꯈꯣꯡꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯄ ꯃꯥꯜꯂꯤ. ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ. ꯑꯉꯥꯡꯅꯤꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ. ꯅꯪꯒꯤ ꯂꯦꯡꯒꯥ ꯑꯣꯏꯅꯤꯅꯦ ꯏꯪꯕ. ꯏꯄꯨ, ꯑꯩꯗꯤ ꯆꯍꯤ 10ꯗ ꯉꯥꯏꯔꯤ. ꯑꯩꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯆꯍꯤ 30 ꯁꯨꯔꯦ ꯍꯥꯏꯈ꯭ꯔꯕꯣ, ꯍꯥ ꯏꯪꯕ? ꯁꯦꯂꯨꯡꯕꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯨꯕꯣꯝꯗ ꯄꯥꯏꯔꯒ ꯏꯪꯕꯅ, ꯀꯩꯗꯧꯔꯒꯦ ꯏꯄꯨ? ꯑꯍꯣꯕ ꯃꯈꯨꯜ 2 ꯂꯩꯅꯦ. ꯃꯁꯤꯗꯤ ꯂꯤꯟꯅ ꯆꯤꯛꯄ ꯑꯣꯏꯅꯤ. ꯏꯪꯕꯗꯨ ꯄꯥꯛꯊꯔꯒ ꯅꯨꯄꯤꯗꯨꯒꯤ ꯈꯨꯕꯣꯝꯗ ꯂꯤꯟꯅ ꯆꯤꯛꯄꯗꯨ ꯃꯍꯨ ꯆꯤꯡꯊꯣꯛꯀꯦ ꯇꯧꯏ ꯁꯦꯂꯨꯡꯕꯅ. ꯃꯗꯨ ꯇꯧꯒꯅꯨ ꯏꯕꯨꯡꯉꯣ, ꯐꯠꯇꯦ. ꯆꯤꯜꯂꯩꯗ ꯃꯍꯨ ꯄꯛꯀꯅꯤ. ꯃꯤꯅ ꯇꯧꯔꯁꯨ ꯇꯧꯅꯨ ꯍꯥꯏꯌꯨꯀꯣ. ꯂꯤꯟꯁꯦ ꯆꯤꯛꯄ ꯀꯨꯏꯗ꯭ꯔꯤ. ꯋꯥ ꯑꯁꯥꯡꯕ ꯑꯃꯨꯛ ꯌꯥꯜꯂꯣ, ꯊꯨꯅ ꯆꯠꯂꯨ. ꯏꯪꯕꯗꯨ ꯋꯥ ꯌꯥꯟꯕ ꯆꯦꯟꯈꯤ ꯄꯤꯛꯇ꯭ꯔꯨꯅ ꯁꯦꯂꯨꯡꯕꯗ. ꯄꯨꯄꯨ, ꯁꯤꯒꯤ ꯐꯛꯇ ꯇꯨꯝꯃꯤ ꯅꯨꯄꯤꯁꯦ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯇꯥꯍꯧꯔꯤꯕ. ꯑꯣ, ꯏꯁꯨꯗꯤ ꯃꯤꯠ ꯅꯥ ꯁꯤꯡꯕꯅꯤꯗꯣ. ꯏꯪꯕꯗꯨ ꯋꯥ ꯑꯃ ꯌꯥꯜꯂꯒ ꯆꯦꯜꯂꯛꯏ ꯁꯦꯂꯨꯡꯕꯅ. ꯏꯪꯕ, ꯋꯥ ꯃꯀꯨꯗꯣ ꯊꯥꯡꯗꯨꯅ ꯈꯦꯠꯂꯒꯅꯦ ꯈꯔ ꯄꯤꯔꯛꯑꯣ. ꯂꯤꯟꯅ ꯆꯤꯛꯄꯗ ꯋꯥ ꯃꯀꯨꯁꯦ ꯈꯦꯠꯂꯒ ꯍꯤꯗꯥꯛ ꯑꯣꯏꯅ ꯍꯥꯞꯄ ꯌꯥꯝꯅ ꯐꯩ. ꯃꯁꯤ ꯂꯤꯟꯅ ꯆꯤꯛꯄꯒꯤ ꯌꯥꯝꯅ ꯐꯕ ꯍꯤꯗꯥꯛ ꯑꯃꯅꯤ. ꯏꯪꯕꯅ, ꯑꯗꯨꯗꯤ ꯋꯥ ꯃꯀꯨꯁꯦ ꯍꯥꯞꯄꯒ ꯐꯔꯗ꯭ꯔꯦ ꯏꯄꯨ? ꯈꯨꯗꯛꯀꯤ ꯂꯧꯈꯠ ꯊꯧꯔꯥꯡꯅꯤ. ꯐꯕꯒꯤꯅꯤꯅꯦ ꯍꯥꯞꯀꯗꯧꯔꯤꯕꯁꯦ. ꯃꯍꯨ ꯀꯜꯂꯒꯅ ꯍꯤꯗꯥꯛ ꯑꯇꯩꯁꯨ ꯍꯥꯞꯀꯗꯣꯏꯅꯤ. ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯏꯪꯕꯗꯨ ꯁꯪꯒꯣꯝ ꯌꯣꯜꯂꯨꯔꯒ ꯍꯜꯂꯛꯏ. ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯥꯡꯒꯣꯜꯗ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯔꯝꯂꯤ. ꯏꯪꯕꯗꯨ ꯃꯥꯒꯤ ꯆꯩꯗꯨ ꯊꯝꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ. ꯏꯪꯕꯅ ꯄꯤꯛꯇ꯭ꯔꯨꯗ, ꯄꯤꯛꯇ꯭ꯔꯨ, ꯁꯪꯒꯣꯝ ꯀꯣꯟꯁꯦ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯜꯁꯤꯗ ꯑꯃꯨꯛꯇ ꯊꯝꯃꯨꯁꯨꯁꯦ. ꯑꯩ ꯆꯥꯛ ꯊꯣꯡꯒꯦ. ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯈꯔꯅꯦ ꯌꯥꯡꯀꯣꯛꯇ ꯍꯥꯞꯄꯒ ꯄꯨꯊꯣꯔꯛꯑꯣ. ꯆꯪꯉꯣ. ꯅꯨꯄꯤꯗꯨ ꯐꯛꯇ ꯂꯣꯡꯅ ꯍꯤꯞꯂꯒ ꯏꯪꯕꯗ ꯌꯦꯡꯂꯤ. ꯏꯪꯕꯅ ꯅꯨꯄꯤꯗꯨꯗ, ꯑꯩ ꯅꯪꯒꯤ ꯁꯪꯒꯣꯝ ꯂꯣꯜꯂꯛꯀꯦ. ꯆꯅꯨ ꯂꯦꯝꯕꯤꯅ, ꯂꯤꯟꯅ ꯆꯤꯛꯄꯗꯤ ꯁꯪꯒꯣꯝ ꯊꯛꯄ ꯌꯥꯔꯣꯏ. ꯍꯩꯁꯨ ꯆꯥꯕ ꯌꯥꯗꯦ. ꯀꯩꯝ ꯆꯥꯕ ꯌꯥꯗꯦ. ꯑꯗꯨꯗꯤ ꯆꯥꯛꯁꯨ ꯆꯥꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯗꯤ ꯌꯥꯏꯌꯦ. ꯑꯋꯥꯊꯕꯤꯗꯤ ꯌꯥꯝꯅ ꯆꯥꯒꯗꯕꯅꯤ. ꯑꯣ, ꯑꯩꯗꯤ ꯀꯩꯝ ꯈꯪꯗ꯭ꯔꯦꯍꯦ. ꯀꯩꯝ ꯀꯥꯏꯗꯤꯌꯦ. ꯑꯩ ꯐꯝꯕ ꯌꯥꯒꯗ꯭ꯔꯣ ꯏꯪꯕ? ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡ ꯀꯃꯥꯏ ꯈꯪꯉꯤꯅꯣ? ꯏꯄꯨ ꯃꯥꯏꯕꯅ ꯅꯍꯥꯟꯗꯒꯤ ꯅꯪꯒꯤ ꯃꯤꯡ ꯀꯧꯔꯤꯗꯨꯗꯤ, ꯃꯌꯥꯝ ꯀꯧꯔꯤꯗꯨꯗꯤ. ꯏꯪꯕꯗ ꯅꯣꯛꯊꯣꯔꯛꯏ. ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡ ꯆꯅꯨ ꯂꯦꯝꯕꯤ ꯀꯧꯏ. ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯃ ꯍꯥꯏꯔꯝꯒꯦ ꯇꯧꯏꯗꯨꯗꯤ. ꯃꯤꯒꯤ ꯃꯃꯤꯡ ꯍꯥꯏꯒꯦ ꯇꯧꯔꯨꯔꯦ. ꯁꯣꯏꯗꯣꯛꯈ꯭ꯔꯦ. ꯑꯣ, ꯑꯗꯣ ꯅꯪꯒꯤ ꯐꯤꯔꯣꯜꯗꯤ ꯌꯥꯝ ꯃꯣꯠꯂꯦ. ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯒꯤ ꯐꯤꯔꯣꯜꯗꯤ ꯅꯪꯉꯣꯟꯗ ꯆꯥꯔꯣꯏ. ꯅꯁꯝ ꯅꯅꯥꯗꯣ ꯑꯉꯧꯕꯤꯁꯨ ꯃꯥꯜꯂꯦ. ꯅꯃꯥꯏꯗꯨꯁꯨ ꯂꯩꯕꯥꯛ ꯉꯥꯛꯇ. ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ. ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯂꯥꯛꯏ. ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯎꯔꯤ. ꯆꯅꯨ ꯂꯦꯝꯕꯤꯒ ꯏꯪꯕꯒ ꯄꯤꯛꯇ꯭ꯔꯨꯒꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯒ ꯄꯨꯟꯅ ꯐꯝꯂꯤ. ꯏꯪꯕꯅ ꯆꯅꯨ ꯂꯦꯝꯕꯤꯗ, ꯆꯅꯨ, ꯅꯁꯝꯗꯨ ꯀꯛꯂꯁꯤꯗ. ꯅꯨꯃꯤꯗꯥꯡꯗ ꯑꯩ ꯅꯉꯣꯟꯗ ꯈꯪꯉꯤ. ꯅꯁꯝꯗꯣ ꯑꯩ ꯌꯥꯝ ꯀꯤꯔꯦ. ꯅꯃꯥꯏꯗꯨꯁꯨ ꯅꯣꯡꯃꯇ ꯑꯃꯨꯛꯇ ꯐꯖꯅ ꯇꯥꯗꯦ. ꯊꯥꯎꯊꯤ ꯉꯥꯛꯇ. ꯑꯗꯨꯝ ꯂꯩꯁꯅꯨ ꯏꯪꯕ. ꯑꯩꯅ ꯁꯝ ꯍꯥꯠꯂꯕ, ꯑꯗꯨꯒ ꯃꯥꯏꯁꯤꯅ ꯁꯤꯠꯅꯅ ꯇꯥꯊꯣꯛꯂꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ. ꯅꯪꯒꯤ ꯅꯨꯄꯥꯅ ꯐꯥꯒꯤ ꯇꯧꯕꯒꯤ ꯁꯛ ꯂꯣꯠꯂꯤꯔꯕ? ꯅꯠꯇꯦ, ꯉꯥꯏꯈꯣ. ꯃꯄꯥꯟꯗ ꯂꯥꯎꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯁꯤ. ꯃꯄꯥꯟꯗ ꯁꯒꯣꯜ ꯂꯥꯟꯃꯤꯅ, ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯕꯤꯔꯕꯗꯤ
ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯌꯨ꯫ ꯇꯥꯎ ꯇꯥꯎ ꯂꯩꯕꯥꯛ ꯃꯆꯥ ꯑꯩ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯪꯕꯅ ꯆꯐꯨꯁꯤ ꯄꯥꯊꯔꯦ, ꯆꯐꯨ ꯄꯥꯊꯔꯦꯅꯦ ꯕꯦꯝꯃ, ꯄꯤꯛꯇ꯭ꯔꯨ ꯆꯐꯨ ꯄꯥꯊꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯒ ꯏꯪꯕꯒꯗꯨ ꯆꯥꯛꯈꯨꯝꯗꯨꯗ ꯄꯨꯝꯂꯥꯡ ꯂꯥꯡꯉꯤ꯫ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯁꯤꯊ ꯅꯣꯛꯏ꯫ ꯑꯌꯨꯛꯅꯤ꯫ ꯏꯪꯕꯗꯨ ꯃꯥꯒꯤ ꯁꯟꯕꯤ ꯑꯔꯥꯡꯕꯤꯗꯨ ꯁꯪꯒꯣꯝ ꯁꯨꯝꯂꯤ꯫ ꯄꯤꯛꯇ꯭ꯔꯨꯅ ꯃꯥꯒꯤ ꯈꯨꯖꯥꯏꯗꯨ ꯄꯥꯏꯔꯒ ꯂꯦꯞꯂꯤ꯫ ꯆꯅꯨꯅ ꯑꯃꯨꯛ ꯏꯪꯕꯒꯤ ꯃꯈꯣꯡꯗ ꯌꯦꯡꯂꯤ꯫ ꯏꯪꯕꯅ ꯆꯅꯨ ꯂꯦꯝꯕꯤꯗ ꯑꯩꯒꯤ ꯈꯣꯡ ꯌꯥꯎꯗ꯭ꯔꯤꯕꯁꯦ ꯃꯔꯝ ꯈꯪꯅꯤꯡꯂꯤꯔꯣ ꯆꯅꯨ? ꯑꯩ ꯍꯪꯉꯨꯏ, ꯑꯗꯣ ꯐꯝꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯁꯪꯒꯣꯝꯗꯣ ꯑꯩ ꯁꯨꯝꯒꯦ꯫ ꯋꯥꯗꯦꯗ, ꯁꯪꯒꯣꯝ ꯁꯨꯝꯕ ꯍꯩꯒꯗ꯭ꯔꯅꯤ ꯅꯪꯕꯣ? ꯀꯩꯒꯤ ꯍꯩꯔꯣꯏꯗꯣꯏꯅꯣ? ꯀꯣꯅꯨꯡꯗ ꯑꯩꯒꯤ ꯁꯟꯕꯤ ꯂꯩ꯫ ꯏꯪꯕꯁꯨ ꯆꯅꯨ ꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯁꯪꯒꯣꯝꯗꯨ ꯁꯨꯝꯂꯤ꯫ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯏꯪꯕꯅ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯂꯤ꯫ ꯆꯅꯨꯅ ꯄꯤꯛꯇ꯭ꯔꯨꯗ ꯄꯤꯛꯇ꯭ꯔꯨ, ꯅꯪꯒꯤ ꯈꯨꯖꯥꯏꯗ ꯍꯥꯟꯅ ꯁꯪꯒꯣꯝ ꯁꯨꯝꯕꯤꯒꯦ, ꯂꯥꯛꯑꯣ ꯄꯤꯔꯣ ꯀꯗꯥꯏ? ꯏꯪꯕꯗꯨ ꯋꯥ ꯉꯥꯡꯗꯦ ꯆꯅꯨ ꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯁꯪꯒꯣꯝ ꯁꯨꯝꯂꯤ꯫ ꯄꯤꯛꯇ꯭ꯔꯨ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯏꯪꯕꯗꯨ ꯆꯅꯨ ꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯂꯤ꯫ ꯃꯣꯏ ꯑꯅꯤ ꯂꯣꯟꯅ ꯌꯦꯡꯅꯩ꯫ ꯆꯅꯨ ꯂꯦꯝꯕꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯪꯕꯒꯤ ꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯣꯡꯃ ꯆꯅꯨ ꯂꯦꯝꯕꯤꯒ ꯏꯪꯕꯒ ꯄꯤꯛꯇ꯭ꯔꯨꯒ ꯃꯣꯏ ꯑꯍꯨꯝꯗꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯤ꯫ ꯆꯅꯨ ꯂꯦꯝꯕꯤꯅ ꯏꯪꯕꯗ ꯈꯣꯡꯗꯨꯕꯨ ꯁꯥꯡꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯣ ꯏꯪꯕ? ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯐꯪꯂꯒ ꯁꯤꯐꯥꯎ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯤ ꯆꯩꯁꯤꯁꯨ ꯊꯨꯗꯦꯛꯈ꯭ꯔꯒꯦ꯫ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯆꯩꯗꯨꯗ ꯌꯦꯡꯂꯒ ꯏꯪꯕꯗ ꯆꯩꯗꯨ ꯈꯛꯀꯤ ꯃꯇꯦꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯇꯦꯡ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯏꯪꯕ꯫ ꯀꯔꯤ ꯃꯇꯦꯡꯅꯣ? ꯆꯩꯁꯤ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ? ꯂꯩꯕꯥꯛꯁꯤꯗ ꯁꯤꯠꯂ ꯆꯠꯂꯣ ꯍꯥꯏꯔꯣ? ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯆꯣꯡꯉ ꯆꯠꯂꯣ ꯍꯥꯏꯔꯣ? ꯅꯪꯅ ꯄꯥꯝꯃꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯂꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯆꯩꯗꯣ ꯂꯪꯊꯣꯛꯈ꯭ꯔꯣ꯫ ꯑꯍꯣꯏꯀꯤꯔꯣ? ꯑꯗꯨꯗꯤ ꯂꯪꯈ꯭ꯔꯒꯦ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ꯫ ꯑꯥꯗ ꯐꯖꯕ ꯃꯐꯝ ꯑꯃ ꯂꯩꯔꯤꯁꯦ, ꯑꯁꯤꯗ ꯐꯝꯃꯨꯁꯤ ꯆꯅꯨ꯫ ꯑꯗꯨ ꯇꯨꯅꯤꯀꯣ, ꯐꯖꯅ ꯆꯠꯂꯣ꯫ ꯈꯨꯜꯂꯣꯝꯗ ꯁꯒꯣꯜ ꯄꯥꯎꯃꯤ 10-20ꯃꯨꯛ ꯊꯧꯔꯤ꯫ ꯄꯤꯛꯇ꯭ꯔꯨꯅ ꯇꯥꯆꯧ, ꯁꯒꯣꯜ ꯌꯥꯝ ꯊꯧꯔꯤ ꯑꯥꯗ꯫ ꯊꯧꯁꯅꯨ, ꯌꯥꯝ ꯂꯥꯞꯅ ꯆꯠꯀꯅꯨꯀꯣ ꯕꯦꯝꯃ, ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯧ꯫ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯅꯥꯛꯇ ꯂꯩꯕ ꯁꯟꯅꯥꯎꯁꯤꯡꯗꯨ ꯇꯥꯟꯅꯕ ꯁꯥꯟꯅꯔꯤ꯫ ꯁꯟꯕꯤ ꯃꯄꯤ ꯃꯆꯥꯁꯤꯡꯗꯨ ꯈꯣꯡꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯆꯅꯨꯒ ꯏꯪꯕꯒꯗꯨ ꯅꯥꯄꯤꯅ ꯄꯨꯝꯁꯪ ꯁꯪꯕ ꯐꯖꯕ ꯑꯋꯥꯡꯕ ꯂꯩꯄꯨꯡ ꯑꯃꯒꯤ ꯃꯇꯣꯟꯗ ꯐꯝꯂꯤ꯫ ꯂꯩꯄꯨꯡꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯃꯅꯥ ꯄꯨꯡꯕ ꯎ ꯄꯥꯝꯕꯤ ꯐꯖꯕ ꯑꯃꯁꯨ ꯍꯧꯔꯤ꯫ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯊꯝꯕꯥꯜ ꯉꯥꯛꯇ ꯍꯧꯕ ꯐꯖꯔꯕ ꯄꯥꯠ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯄꯥꯠ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ 7-8ꯃꯨꯛꯁꯨ ꯍꯤ ꯍꯣꯟꯅ ꯊꯝꯆꯦꯠ ꯍꯦꯛꯂꯤ꯫ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯏꯪꯕꯒꯤ ꯃꯈꯣꯡꯗ ꯌꯦꯡꯂꯒ ꯐꯝꯂꯤ꯫ ꯏꯪꯕꯅ ꯈꯣꯡꯁꯦ ꯇꯠꯈꯤꯕꯅꯤ꯫ ꯀꯃꯥꯏꯅꯅꯣ? ꯃꯥꯡꯗ ꯎꯔꯤꯕ ꯄꯥꯠꯁꯤꯗ ꯃꯃꯥꯡꯉꯩ ꯍꯤ ꯑꯆꯧꯕ ꯑꯃ ꯊꯥꯗꯔꯝꯃꯤ꯫ ꯄꯥꯠꯁꯤꯒꯤ ꯋꯥꯡꯃꯗ ꯇꯥꯔꯤꯕ ꯈꯨꯜꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯍꯤꯗꯨꯅ ꯊꯣꯡ ꯑꯣꯏꯍꯟꯕꯅꯤ꯫ ꯍꯤꯗꯨꯒꯤ ꯃꯔꯝꯗ ꯄꯥꯠ ꯋꯥꯡꯃꯒꯤ ꯈꯨꯜꯁꯤꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒ ꯑꯌꯦꯠꯄ ꯈꯔ ꯂꯥꯛꯈꯤ ꯍꯥꯏ꯫ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ? ꯃꯤ ꯍꯣꯟꯕ ꯍꯤꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤꯅꯤ, ꯄꯥꯠ ꯋꯥꯡꯃꯒꯤ ꯈꯨꯜꯁꯤꯒꯤꯁꯨ ꯍꯤ ꯑꯃꯠꯇ ꯊꯥꯗꯒꯦ ꯍꯥꯏ꯫ ꯑꯗꯣ ꯁꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯝꯂꯤꯕ ꯍꯤ ꯑꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯩꯗ ꯑꯩꯒ ꯏꯃꯥꯒ ꯕꯥꯖꯤꯒ ꯄꯤꯛꯇ꯭ꯔꯨꯒ ꯄꯨꯟꯅ ꯍꯤꯗꯨꯗ ꯇꯣꯡꯕ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯠ ꯋꯥꯡꯃꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯤꯗꯣ ꯄꯥꯠꯌꯥꯏꯁꯤꯗ ꯃꯩ ꯊꯥꯕꯗ ꯏꯃꯥꯒ ꯕꯥꯖꯤꯒꯗꯣ ꯂꯩꯈꯤꯗꯕꯅꯤ꯫ ꯊꯧꯗꯣꯛꯇꯨꯗ ꯍꯤꯒꯤ ꯎꯄꯥꯛꯅ ꯈꯣꯡꯗ ꯊꯥꯔꯒ ꯇꯠꯈꯤꯕꯅꯤ꯫ ꯍꯤꯗꯨꯗ ꯇꯣꯡꯕ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯈꯤ꯫ ꯑꯩꯒ ꯄꯤꯛꯇ꯭ꯔꯨꯒꯗꯤ ꯍꯤ ꯃꯆꯥ ꯍꯣꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯟꯕꯤꯔꯤ꯫ ꯆꯅꯨ ꯂꯦꯝꯕꯤꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅꯤꯅꯦ ꯃꯣꯏꯁꯦ꯫ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯈꯔ ꯂꯣꯠꯁꯤꯜꯂꯒ ꯏꯪꯕꯒꯤ ꯋꯥꯔꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫
hibu sina thadaba yabadubu adu natrasu a pat wangmada hi ama sumda hi ama hi ani sizinaraga hondo honjin tawyai kaino thabaksu thurani matamsu manglaroi matamsu khongjil yangani ahenba awangwa pamba phatraba miyogi wakhalni hauji irenai tare asoiba mi oire Chanu lembidu ingbada nungsiba phajaba muman minok ama noklaga yengi kaim khangano haujikti nangi khongdugi mohsinba ngamba mi leirabani kanamuk leiragi Chanu lembi sum haibe wanida picture do kaida leikri ingba oh ada leire isase as iswai lawe ngaktangdi Chanu lembina ingbada yengbada ingbadu picture da yenglaga sor thabet hollaga leirami moi ahumdu khullomda thamjet khara pairaga halai moi ahumna halakpada ningthaugi sagol lami singdu sagol thaudurai Chanu lembidu mamaidu thamjet saba saraga thamjetuna khumi sagol lami singdu moi ahumgi manakta khami lami amana ibema chesi pasilo chesi yeglibu nupise thingnaradi ningthauda pau piro lanmiduna ingbadasu chedupi pictuna che ani du pairaga mi ani se manade yam thi lanmina che lising mukta mi ama khaki masak yekladi kadai dagi manarani gine nga lami amana Chanu lembida ibema picture noina khumi how kai haige hai nangonda ko banate aisu khoida sauna bima kawe lanmi amana lanmisa jalasi lanmi singdu sagolda pai tun thaunaraga chatkri ingbadi Chanu lembigi mawongduda ngasaidagi yengli numbidangni Chanu lembidu picture gi sangom loli ingbana Chanu kai haige ingba nangbu kaideno kari lamdagino ai lebaksi dagini budi khangi ado nang Raskumari natro aise nangi de lehaning trabo ingba adunati adudi aigi maramda kupthana hanga kanu ingba Chanu lembidu ingbagi wahangdu warobagum tawi Chanu lembina ai Raskumari ni lanmi singna thibada aini ingbadu Chanu de yengi picture na je tu sangom da kongol thoe picture gi do sangom pathare hairi bani Chanu lembi na sangom du thangtharaga picture gi khuzai du daibi ingbana picture da bema ingala ka tha upokani Chanu lembi na ingbada nang ai wari di khangningra liro Chanu lembidu magi wari amuk lirai ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯈꯨꯗꯨꯝ ꯆꯜꯂꯒ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇ ꯈꯪꯗ꯭ꯔꯤꯕꯅꯤ ꯀꯔꯝꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯄꯥꯗꯣ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯗꯣ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡꯒ ꯂꯩꯕ ꯀꯣꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯐꯥꯔꯒ ꯃꯥꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯒꯨꯝꯕꯅꯤ ꯈꯨꯋꯥꯝꯅꯨꯡꯗ ꯂꯩꯍꯟꯕꯒꯨꯝꯕꯅꯤ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯀꯣꯂꯣꯡ ꯂꯩꯕꯥꯛꯇ ꯆꯠꯈꯤꯕꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯅꯕꯅꯤ ꯑꯗꯨꯕꯨ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯄꯥꯝꯕꯗꯤ ꯊꯝꯕꯥꯜ ꯍꯧꯕ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯁꯔꯨꯛ ꯑꯗꯨꯅꯤ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯐꯝꯗꯣ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯍꯜꯂꯨ ꯑꯍꯥꯡꯕ ꯆꯦꯗ ꯏꯄꯥꯒꯤ ꯈꯨꯠꯌꯦꯛ ꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯏꯄꯥꯅ ꯉꯁꯤꯁꯨ ꯌꯥꯗ꯭ꯔꯤ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕꯁꯨ ꯃꯔꯤꯜ ꯈꯥꯕ ꯏꯄꯥꯅꯤ ꯏꯄꯥꯒꯤ ꯈꯨꯠꯌꯦꯛ ꯐꯪꯗꯅ ꯀꯥꯂꯣꯡ ꯂꯩꯕꯥꯛꯅ ꯄꯥꯠ ꯋꯥꯡꯃꯒꯤ ꯁꯔꯨꯛ ꯃꯣꯏꯒꯤ ꯑꯣꯏꯕꯗꯤ ꯃꯃꯪꯗ ꯐꯥꯎꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯄꯥꯠ ꯋꯥꯡꯃꯁꯤꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯁꯨ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯡꯆꯥ ꯉꯥꯛꯇꯅꯤ ꯅꯪꯅ ꯇꯣꯡꯕ ꯍꯤ ꯃꯩꯅ ꯊꯥꯈꯤꯕꯗꯨꯁꯨ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ
ꯃꯤꯌꯥꯟꯆꯥꯁꯤꯡꯅꯅꯤ꯫ ꯏꯪꯕꯅ ꯆꯅꯨꯗ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯆꯅꯨ꯫ ꯃꯩ ꯊꯥꯈꯤꯕ ꯍꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯪꯅ ꯇꯥꯔꯤꯕ ꯄꯥꯎꯗꯣ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯗꯠꯄꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝꯅꯤ꯫ ꯑꯣ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯩ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯀꯣꯅꯨꯡꯗꯒꯤ ꯐꯥꯔꯒ ꯃꯣꯏꯒꯤ ꯂꯩꯕꯥꯛꯇ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯅꯥꯟꯊꯣꯛꯂꯒ ꯂꯥꯛꯄꯅꯤ꯫ ꯃꯣꯏꯅꯗꯤ ꯀꯔꯤꯒꯤ ꯅꯪ ꯐꯥꯔꯤꯕ? ꯃꯣꯏꯅ ꯇꯧꯅꯤꯡꯕꯁꯤꯡ ꯂꯩꯕꯥꯛꯁꯤꯗ ꯀꯨꯁꯤ ꯇꯧꯔꯒ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯄꯥꯅꯁꯨ ꯑꯩꯕꯨ ꯂꯣꯠꯈ꯭ꯔꯥꯏꯕ ꯀꯨꯏꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯍꯤꯡꯅꯕ ꯆꯦꯜꯂꯤꯕꯅꯤ꯫ ꯀꯩꯅꯣ ꯅꯣꯏꯒꯤ ꯏꯄꯥꯗꯣ ꯃꯔꯦꯜ ꯑꯗꯨ ꯌꯥꯝ ꯌꯥꯎꯗ꯭ꯔꯤꯗꯨꯕꯣ? ꯃꯔꯦꯜ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯑꯃ ꯃꯥꯡꯕꯕꯨꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯥꯡꯕꯅ ꯐꯩ ꯈꯟꯕ ꯏꯄꯥꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯣꯏ ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯪ ꯊꯤꯔꯤꯕ? ꯃꯥꯁꯨ ꯑꯩ ꯊꯤꯖꯤꯟꯅꯔꯤꯅꯤ꯫ ꯏꯄꯥꯅ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯑꯁꯣꯟꯕ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯤꯕꯅꯤ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯋꯥꯠꯇꯕ ꯏꯄꯥꯅꯤ꯫ ꯃꯇꯝ ꯈꯔ ꯉꯥꯏꯁꯤ꯫ ꯏꯪꯕꯗꯨ ꯆꯅꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯋꯥꯈꯜ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯑꯃꯗ ꯑꯣꯏꯔꯝꯂꯦꯀꯣ ꯆꯅꯨ ꯂꯦꯝꯕꯤ꯫ ꯑꯗꯣ ꯅꯁꯝ ꯅꯅꯥꯗꯣ ꯌꯦꯡꯕꯗ ꯀꯤꯔꯦ ꯑꯩ꯫ ꯍꯣꯏ, ꯑꯗꯣ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤꯀꯣ, ꯀꯅꯥꯅꯣꯝꯒꯤ ꯅꯨꯄꯤ ꯑꯣꯏꯅ꯫ ꯏꯪꯕꯗꯨ ꯆꯅꯨ ꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯅꯣꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯉꯁꯥꯏꯗꯒꯤ ꯆꯅꯨꯒꯤ ꯃꯁꯛ ꯌꯦꯛꯄ ꯆꯦ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯌꯦꯡꯂꯤ꯫ ꯃꯤꯅꯦꯅ ꯑꯃꯠꯇꯁꯨ ꯃꯥꯟꯅꯗꯦ, ꯃꯁꯛꯁꯨ ꯂꯣꯏ ꯊꯤꯅ ꯌꯦꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯃꯩꯇꯥꯜ ꯑꯃ ꯄꯥꯏꯔꯒ ꯆꯅꯨꯒꯤ ꯑꯌꯦꯛꯄ ꯃꯁꯛꯇꯨꯗ ꯃꯀꯣꯏ ꯑꯃꯨꯛ ꯌꯦꯛꯁꯤꯜꯂꯤ꯫ ꯃꯣꯏ ꯑꯅꯤꯗꯤ ꯄꯤꯛꯇ꯭ꯔꯨꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯑꯌꯨꯛ ꯏꯪꯕꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯁꯪꯒꯣꯝ ꯁꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨꯅ ꯁꯟꯊꯤꯁꯤꯡꯗꯨ ꯌꯨꯄꯥꯛ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯀꯟꯅ ꯀꯣꯠꯂꯤ꯫ ꯏꯪꯕꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯂꯒ ꯆꯅꯨ ꯂꯦꯝꯕꯤꯗ ꯌꯦꯡꯉꯤ꯫ ꯉꯁꯤꯒꯤ ꯑꯌꯨꯛꯁꯤꯗꯤ ꯏꯪꯕꯅ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯎꯖꯕꯗ ꯊꯃꯣꯏꯗꯨ ꯅꯨꯡꯁꯤ ꯃꯥꯂꯪꯅ ꯀꯟꯅ ꯌꯩꯔꯔꯤ꯫ ꯃꯄꯨꯟꯁꯤꯗ ꯅꯣꯛꯈꯤꯗ꯭ꯔꯤꯕ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯏꯪꯕꯅ ꯆꯅꯨ ꯂꯦꯝꯕꯤꯗ ꯂꯥꯟꯊꯣꯛꯁꯤꯜꯂꯤ꯫ ꯃꯤꯠꯀꯨꯞꯇꯨꯗ ꯃꯦꯟ ꯇꯥꯗꯕ ꯃꯥꯏꯀꯩ ꯈꯔꯗꯒꯤ ꯂꯩꯍꯥꯎ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯒꯤ ꯂꯩꯅꯝ ꯈꯔꯁꯨ ꯏꯪꯕꯒꯤ ꯅꯥꯇꯣꯟꯗ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯥꯟꯕꯒꯨꯝ ꯂꯥꯟꯁꯤꯜꯂꯛꯂꯤ꯫ ꯏꯪꯕꯒꯤ ꯅꯥꯇꯣꯟꯅ ꯂꯩꯅꯝꯁꯤꯡꯗꯨ ꯄꯥꯝꯖꯅ ꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯒ ꯍꯣꯟꯖꯤꯜꯂꯤ꯫ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯔꯣꯏꯗꯕ ꯉꯥꯛꯂꯧꯆꯩꯁꯨ ꯑꯣꯏꯔꯤꯕꯗꯨꯁꯨ ꯂꯥꯞꯅ ꯏꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯪꯕꯗꯨ ꯆꯅꯨ ꯂꯦꯝꯕꯤꯗ ꯉꯥꯏꯍꯥꯛ ꯉꯥꯎꯔꯤꯉꯩ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯏꯪꯕꯒꯤ ꯊꯣꯡꯒꯥꯜꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯏꯪꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯁꯒꯣꯜ 10-20ꯃꯨꯛꯇꯨ ꯏꯪꯕꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯂꯒ ꯏꯪꯕꯗ, ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯄꯨꯊꯣꯔꯛꯎ꯫ ꯏꯪꯕꯗꯨ ꯃꯁꯥ ꯁꯥꯖꯤꯡꯍꯧꯏ꯫ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯃꯈꯨꯠꯅ ꯂꯥꯝꯂꯒ ꯀꯣꯏꯊꯤ ꯊꯤ꯫ ꯏꯪꯕꯅ, ꯑꯣ, ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯕꯗꯨꯔꯥ? ꯆꯦꯗꯒ ꯌꯦꯛꯄꯗꯣ? ꯑꯗꯨꯅꯤꯅꯦ, ꯌꯨꯝꯁꯤꯗ ꯂꯩ ꯍꯥꯏꯔꯤꯕꯗꯣ, ꯀꯧꯊꯣꯔꯛꯎ꯫ ꯑꯣ, ꯂꯤꯟꯅ ꯆꯤꯛꯄꯤꯗꯣ, ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯅꯨꯄꯤꯗꯣ? ꯂꯤꯟꯅ ꯆꯤꯛꯄ ꯆꯤꯛꯇꯕ ꯈꯪꯗꯦꯅꯦ, ꯅꯨꯄꯤꯗꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯍꯩ ꯑꯉꯥꯡ, ꯏꯁꯩ ꯉꯪꯂꯦꯔꯅꯨ, ꯃꯇꯝ ꯃꯥꯡꯍꯟꯒꯅꯨꯅꯦ꯫ ꯅꯍꯥꯟꯗꯒꯤ ꯃꯇꯝ ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯡꯍꯟꯈꯩ ꯅꯨꯄꯤ ꯑꯃ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯔꯤꯕꯗꯨꯗꯤ? ꯍꯩ ꯁꯣꯏꯅꯥꯏꯕ ꯑꯉꯥꯡ, ꯅꯪ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯅꯤꯡꯕ꯭ꯔꯥ ꯍꯥ? ꯃꯔꯝ ꯆꯥꯗꯅ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯍꯦꯛꯇ ꯄꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯤꯗꯣ, ꯅꯨꯄꯤꯗꯣ ꯀꯥꯏ ꯂꯩ? ꯍꯥꯏꯔꯧ ꯊꯨꯅ꯫ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯁꯟꯒꯤ ꯃꯔꯨꯝꯗ ꯐꯝꯂꯤ꯫ ꯃꯁꯥꯗꯨꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯏꯪꯕꯅ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯅꯣꯛꯂꯤ꯫ ꯏꯪꯕꯅ, ꯁꯤꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯅꯣ ꯁꯤꯈ꯭ꯔꯦꯗꯤ? ꯂꯤꯟꯅ ꯆꯤꯛꯄꯤꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯂꯥꯟꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯣꯏ ꯃꯁꯦꯟ ꯌꯦꯡꯅꯩ, ꯑꯗꯨꯒ ꯁꯒꯣꯜꯗꯒꯤ ꯊꯥꯡ ꯁꯠꯂꯒ ꯀꯨꯝꯊꯅꯔꯛꯏ꯫
ꯇꯥꯟꯖꯥꯗꯨꯗ ꯏꯄꯨ ꯃꯥꯏꯕ ꯁꯦꯂꯨꯡꯕꯗꯨ ꯆꯪꯂꯛꯏ꯫ ꯏꯄꯨꯅ ꯌꯥꯝ ꯇꯞꯅ, "ꯏꯕꯨꯡꯉꯣ, ꯅꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯠꯇ꯭ꯔꯣ? ꯂꯤꯟꯅ ꯆꯤꯛꯄꯤꯗꯣ? ꯅꯣꯏꯅ ꯍꯥꯠꯀꯦꯅ ꯇꯥꯟꯅꯕꯗꯣ? ꯍꯥꯠꯄ ꯐꯪꯂꯔꯣꯏ, ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯍꯤꯗꯥꯛ ꯊꯥꯕꯒꯤ ꯃꯇꯝ ꯍꯦꯟꯈꯤꯗꯅ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯏꯗꯤ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅꯣ ꯍꯥ? ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯕ꯭ꯔꯣ?" ꯂꯥꯟꯃꯤꯁꯤꯡꯅ ꯋꯥ ꯉꯥꯡꯗꯦ, ꯁꯒꯣꯜꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯊꯣꯛꯂꯛꯏ꯫ "ꯏꯄꯨ, ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯈꯪꯕ ꯂꯩꯕꯤꯕ꯭ꯔꯣ?" "ꯑꯩ ꯂꯩꯕꯥꯛꯇꯨꯗ 3-4ꯔꯛ ꯆꯠꯂꯨꯔꯦ꯫ ꯅꯪꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯀꯥꯂꯣꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯊꯥꯏ꯫ ꯂꯥꯂꯣꯡ ꯑꯃꯅꯤ ꯁꯤꯁꯨ." "ꯏꯄꯨꯗꯤ ꯃꯣꯏꯗ ꯀꯔꯤꯒꯤ ꯆꯠꯂꯤꯕ?" "ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯂꯥꯌꯦꯡꯅꯕꯒꯤ ꯍꯦꯛ ꯍꯦꯛ ꯀꯧꯏ꯫ ꯏꯪꯕꯅ, ꯏꯄꯨ, ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯅꯔꯝꯃꯦ ꯑꯗꯨꯗꯤ." "ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯆꯨꯛꯂꯤꯗꯣ ꯅꯤꯡꯊꯧꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯤꯕꯅꯤ꯫ ꯃꯥꯅ ꯐꯃꯨꯡꯗ ꯐꯝꯅ ꯐꯝꯅ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯄꯥꯎꯇꯥꯛ ꯄꯤꯕꯅꯤ꯫ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯨꯗꯤ ꯃꯃꯤꯡꯇꯒꯤꯅꯤ, ꯃꯑꯣꯡ ꯃꯥꯟꯕꯒꯤ ꯋꯥꯇꯅꯤ, ꯃꯀꯣꯛ ꯌꯥꯎꯕ ꯅꯠꯇꯦ꯫ ꯂꯥꯟ ꯉꯝꯒꯦ ꯍꯥꯏꯔꯕꯗꯤ ꯈꯣꯡꯅꯥꯎ ꯊꯝꯂꯒ ꯃꯀꯣꯛꯇꯣ ꯍꯥꯟꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯣꯠꯂꯤꯕ." ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯌꯥꯎꯅ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯏꯄꯨ ꯃꯥꯏꯕ ꯁꯦꯂꯨꯡꯕꯗꯨꯁꯨ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯅꯤꯡꯊꯧꯒ ꯇꯣꯏꯅ ꯎꯅꯔꯤ꯫ ꯁꯦꯂꯨꯡꯕꯅ ꯅꯤꯡꯊꯧꯗ, "ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧ ꯌꯥꯏꯔꯦꯟ, ꯑꯉꯥꯡꯁꯤꯡꯒꯤ ꯌꯨꯝꯗ ꯀꯥꯂꯣꯡ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯇꯣꯏꯅ ꯂꯥꯛꯏꯅꯦ." ꯅꯤꯡꯊꯧꯅ, "ꯂꯥꯟꯃꯤꯁꯤꯡꯅꯗꯤ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯃꯁꯛ ꯈꯪꯒꯗ꯭ꯔꯥ ꯏꯄꯨ?" "ꯈꯪꯂꯣꯏꯗ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ, ꯑꯗꯨꯕꯨ ꯂꯩꯕꯥꯛꯁꯦ ꯎꯇꯤꯟꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯅꯤꯟꯕꯒꯨꯝ ꯃꯔꯥꯏ ꯇꯞꯅ ꯇꯞꯅ ꯆꯥꯏꯊꯔꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯁꯤ ꯀꯥꯂꯣꯡ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯤꯈꯥ ꯄꯣꯜꯂꯤ ꯍꯥꯏꯕ ꯑꯔꯣꯟꯕꯁꯦ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯄ ꯇꯥꯔꯕꯗꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯄꯥꯛꯇ ꯄꯨꯟꯅ ꯂꯨꯞꯈ꯭ꯔꯒꯅꯤ꯫ ꯁꯤꯕ ꯀꯤꯕꯁꯤꯡ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯆꯪꯖꯈꯤꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯐꯥꯎꯕ ꯊꯥꯖꯕ ꯌꯥꯅ ꯂꯩ꯫ ꯏꯄꯨ, ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯍꯨꯠ ꯊꯕꯛ ꯑꯣꯏꯅ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤ." ꯅꯨꯃꯤꯗꯥꯡꯅꯤ꯫ ꯏꯄꯨ ꯃꯥꯏꯕ ꯅꯤꯡꯊꯧꯒꯗꯨ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯅꯤꯡꯊꯧ ꯉꯥꯛꯂꯤ, ꯈꯔ ꯑꯃꯁꯨ ꯏꯃꯨꯡꯗ ꯅꯤꯡꯊꯧ ꯆꯪꯂꯤ꯫ ꯏꯃꯨꯡꯗ ꯅꯤꯡꯊꯧꯅ ꯏꯪꯕꯗ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯏꯆꯥꯅꯨꯄꯤꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝꯁꯤ ꯂꯩꯍꯟꯕꯤꯕꯁꯦ ꯐꯩꯅꯦꯕꯣ꯫ ꯅꯤꯡꯊꯧ ꯑꯩꯅ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ? ꯁꯅꯥꯅ ꯂꯨꯄꯥꯅ ꯂꯃꯟ ꯁꯤꯡꯒꯗ꯭ꯔꯥ?" ꯆꯅꯨ ꯂꯦꯝꯕꯤꯅ, "ꯄꯥꯕꯨꯡ, ꯂꯃꯟꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯁꯤꯡꯂꯒꯦ꯫ ꯄꯥꯕꯨꯡꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯂꯃꯟ ꯁꯤꯡꯕ ꯂꯥꯛꯏꯔꯣ?" "ꯏꯍꯦ, ꯑꯗꯨꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯅꯦ ꯂꯥꯛꯂꯤꯕꯁꯦ ꯏꯕꯦꯝꯃ ꯅꯪꯕꯣ." ꯄꯤꯛꯇ꯭ꯔꯨꯅ ꯅꯤꯡꯊꯧꯗ, "ꯍꯥꯎ ꯄꯨꯄꯨ, ꯀꯩ ꯍꯥꯏꯒꯦ?" ꯏꯪꯕꯅ, "ꯕꯦꯝꯃ, ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦꯅꯦ." ꯅꯤꯡꯊꯧꯗꯨ ꯅꯣꯛꯏ꯫ ꯏꯪꯕꯅ ꯅꯤꯡꯊꯧꯗ, "ꯏꯅꯤꯡꯊꯧ, ꯍꯩ, ꯄꯥꯕꯨꯡ ꯀꯧ." ꯏꯪꯕꯗꯨ ꯆꯅꯨꯗ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯧꯅ, "ꯍꯩ, ꯑꯩꯉꯣꯟꯗ ꯌꯦꯡꯉꯨꯅꯤ ꯅꯪꯕꯣ꯫ ꯌꯦꯛꯅꯕꯅ ꯁꯣꯛꯍꯟꯕ ꯅꯪꯒꯤ ꯈꯣꯡꯁꯦ ꯑꯩꯅ ꯁꯅꯥꯒꯤ ꯑꯃ ꯍꯥꯞꯀꯅꯤ." ꯏꯄꯨ ꯁꯦꯂꯨꯡꯕꯅ, "ꯑꯉꯥꯡꯁꯤꯡꯁꯨ ꯋꯥꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ." "ꯏꯄꯨ, ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯂꯥꯂꯣꯡꯁꯦ ꯂꯨꯅ ꯊꯣꯛꯀꯗꯧꯔꯤ." ꯆꯅꯨꯅ, "ꯀꯔꯤ ꯂꯥꯂꯣꯡꯅꯣ ꯄꯥꯕꯨꯡ?" "ꯀꯣꯏꯊꯣꯛꯇꯅ ꯍꯥꯏꯔꯕꯗ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯃꯈꯨꯠꯇꯒꯤꯅꯦ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯀꯔꯝꯅ ꯀꯟꯒꯅꯤ, ꯃꯁꯤꯅꯤ." ꯏꯪꯕꯅ ꯏꯄꯨ ꯃꯥꯏꯕꯗ, "ꯏꯄꯨ, ꯀꯩꯗꯧꯔꯒꯦ?" ꯏꯄꯨ ꯁꯦꯂꯨꯡꯕꯅ ꯅꯤꯡꯊꯧꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯂꯤ꯫ ꯏꯪꯕꯅ ꯃꯇꯝ ꯏꯂꯧ ꯂꯧꯗꯅ ꯅꯤꯡꯊꯧꯗ, "ꯄꯥꯕꯨꯡ, ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥꯝ ꯌꯥꯝꯒꯦ?" 50,000 ꯑꯣꯏꯅꯤ꯫ "ꯑꯩꯈꯣꯏꯒꯤꯅ ꯀꯌꯥ?" 15,000 ꯂꯩꯕꯥꯛ ꯆꯥꯎꯖꯔꯕꯁꯨ ꯃꯤꯁꯤꯡ ꯌꯥꯝꯗꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅꯤ꯫ ꯏꯄꯨ ꯁꯦꯂꯨꯡꯕꯅ,
ꯃꯃꯥꯡ ꯊꯛꯇ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯁꯤꯡꯅ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯕ ꯏꯃꯨꯡ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯇꯪꯈꯥꯏ ꯍꯦꯟꯅ ꯍꯟꯊꯈꯤꯕꯅꯤ꯫ ꯏꯪꯕꯅ ꯐꯔꯦ, ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡ ꯌꯥꯝꯅꯕ ꯇꯧꯁꯤꯕꯨ꯫ ꯅꯤꯡꯊꯧꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯅꯁꯤ꯫ ꯏꯪꯕꯅ ꯃꯔꯝꯗꯨꯒꯤꯅꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯍꯪꯖꯔꯤꯕꯁꯤ꯫ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯁꯔꯨꯛ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯁꯤ ꯄꯥꯕꯨꯡ꯫ ꯀꯔꯝꯅꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯍꯥꯟꯕꯗ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯣꯏꯅ ꯀꯧꯒꯗꯕꯅꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯀꯧꯅꯕꯒꯤ ꯃꯔꯝ ꯑꯩꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯆꯅꯨ ꯂꯦꯝꯕꯤꯁꯤ ꯊꯝꯕꯥꯜ ꯍꯧꯕ ꯄꯥꯠꯇꯨꯗ ꯂꯣꯠꯂꯒ ꯂꯩꯔꯦ ꯍꯥꯏꯅ ꯇꯣꯉꯥ ꯁꯟꯗꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃ ꯍꯦꯟꯅ, ꯍꯥꯏꯕꯗꯤ ꯂꯥꯟꯃꯤ 10,000 ꯍꯦꯟꯅ ꯊꯝꯕꯥꯜ ꯍꯧꯕ ꯄꯥꯠꯇꯨꯗ ꯍꯤ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯂꯒ ꯆꯅꯨ ꯂꯦꯝꯕꯤ ꯊꯤꯍꯟꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯂꯥꯂꯣꯡꯗ ꯃꯥꯟꯅꯕ ꯄꯨꯡꯐꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯤ ꯂꯣꯠꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯁꯔꯨꯛ ꯈꯔ ꯑꯃꯨꯛ ꯈꯥꯏꯗꯣꯛꯂꯒ ꯅꯤꯡꯊꯧ ꯊꯤꯍꯟꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯏꯪꯕꯗ ꯂꯥꯟꯃꯤ ꯀꯌꯥꯃꯨꯛꯅ ꯑꯩ ꯊꯤꯍꯟꯒꯗꯣꯏ ꯏꯕꯨꯡꯉꯣ? ꯁꯣꯏꯔꯗꯤ ꯑꯩ ꯑꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯅꯦ? ꯂꯥꯟꯃꯤ 10,000 ꯈꯥꯏꯗꯣꯛꯀꯗꯕꯅꯤ ꯄꯥꯕꯨꯡ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯥꯂꯣꯡ ꯍꯩꯕ ꯂꯧꯁꯤꯡ ꯂꯩꯕ ꯅꯍꯥ ꯈꯔ ꯍꯥꯟꯅ ꯈꯣꯝꯒꯠꯄ ꯃꯊꯧ ꯇꯥꯏ ꯄꯥꯕꯨꯡ꯫ ꯄꯥꯠꯇ ꯍꯤ ꯃꯩ ꯊꯥꯅꯕ ꯈꯔ, ꯑꯗꯨꯒ ꯄꯥꯕꯨꯡ ꯊꯤꯕꯗ ꯌꯥꯎꯁꯤꯟꯅꯅꯕ ꯅꯍꯥ ꯈꯔ ꯁꯦꯝꯒꯠꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯤ ꯏꯪꯕ? ꯆꯅꯨꯅ ꯄꯥꯕꯨꯡ, ꯃꯤꯅ ꯍꯥꯏꯁꯥꯅ ꯇꯥꯈꯣ ꯀꯩꯗꯧꯒꯦ? ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯩ ꯇꯥꯒꯦꯀꯣ꯫ ꯏꯪꯕꯅ ꯏꯅꯤꯡꯊꯧ, ꯊꯤꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯃꯗ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯈꯨꯟꯖꯥ ꯅꯍꯥꯁꯤꯡꯒ ꯄꯨꯜꯂꯒ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯐꯝ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯟꯅꯕ ꯄꯨꯡꯐꯝꯗ ꯊꯝꯕꯥꯜ ꯍꯧꯕ ꯄꯥꯠꯇꯨꯗ ꯆꯅꯨ ꯂꯦꯝꯕꯤ ꯊꯤꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯈꯔ ꯊꯥꯗꯔꯒ ꯍꯤꯗꯣ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯂꯥꯂꯣꯡ ꯄꯥꯕꯨꯡ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯪꯕꯗ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯉꯤ꯫ ꯂꯥꯟꯃꯤ ꯈꯔꯁꯨ ꯏꯪꯕꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯤ꯫ ꯄꯤꯇ꯭ꯔꯨꯅ ꯄꯨꯄꯨ ꯌꯥꯗ ꯍꯌꯤꯡ ꯄꯥꯏꯁꯤꯜꯂꯤ꯫ ꯅꯤꯡꯊꯧꯅ ꯏꯕꯦꯝꯃ ꯆꯅꯨ ꯂꯦꯝꯕꯤ, ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯏꯍꯦ, ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯀꯣꯛ ꯌꯥꯏꯅꯦꯍꯦ꯫ ꯏꯄꯨ ꯃꯥꯏꯕꯅ ꯏꯕꯨꯡꯉꯣ, ꯃꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔ ꯆꯤꯊꯍꯧꯔꯤꯅꯦ ꯑꯗꯨꯗꯤ꯫ ꯏꯪꯕꯅ ꯏꯄꯨ, ꯂꯥꯟꯃꯤ 10,000 ꯂꯦꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯔꯥꯏꯅ ꯁꯦꯟꯅꯖꯔꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯀꯥꯟꯗ ꯀꯥꯂꯣꯡ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯔꯥꯏꯅ ꯊꯃꯣꯏ ꯂꯩꯅꯥ ꯅꯥꯔꯒ ꯁꯤꯖꯈ꯭ꯔꯅꯤꯗ꯫ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯅꯤꯡꯊꯧꯅ ꯀꯥꯂꯣꯡ ꯂꯩꯕꯥꯛꯇꯤ ꯂꯃꯟ ꯈꯨꯝꯕ ꯌꯥꯝꯅ ꯀꯟꯕꯅꯤ꯫ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕꯅ ꯂꯃꯟ ꯈꯨꯝꯅꯤ ꯍꯥꯏꯅ ꯋꯥꯔꯤꯅꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯒ ꯂꯥꯟ ꯉꯝꯂꯕ ꯃꯇꯨꯡ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯁꯤꯡ ꯌꯥꯝꯈꯠꯍꯟꯗꯕ ꯌꯥꯗꯦ꯫ ꯃꯤꯁꯤꯡ ꯌꯥꯝꯕꯅ, ꯂꯥꯟꯃꯤ ꯌꯥꯝꯕꯅ ꯂꯥꯟ ꯉꯝꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯦ꯫ ꯂꯩꯕꯥꯛ ꯃꯆꯥ ꯃꯤꯁꯤꯡ ꯌꯥꯝꯕꯅ ꯂꯥꯟ ꯉꯝꯕꯅꯤ ꯀꯥꯎꯐꯗ꯭ꯔꯦꯀꯣ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯂꯣꯡꯁꯤꯡꯗꯨ ꯌꯥꯠꯂꯕ ꯃꯇꯨꯡ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯊꯝꯕꯥꯜ ꯍꯧꯕ ꯄꯥꯠꯇ ꯂꯣꯠꯂꯦ ꯍꯥꯏꯕꯒꯤ ꯃꯤꯋꯥ ꯑꯗꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯃꯟꯇ꯭ꯔꯤ, ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯆꯨꯝꯂꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯇꯥꯍꯟꯒꯅꯨ꯫ ꯄꯥꯠꯇꯨꯗ ꯂꯥꯟꯃꯤ ꯊꯥꯎ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯥꯔꯒ ꯏꯅꯥꯛꯇ ꯂꯣꯟꯅ ꯄꯨꯔꯛꯑꯣ꯫ ꯑꯋꯣꯏꯒꯤꯔꯣ ꯏꯅꯤꯡꯊꯧ? ꯅꯪ ꯃꯟꯇ꯭ꯔꯤꯐꯝ ꯂꯧꯊꯣꯛꯎꯔꯥ ꯍꯥ? ꯅꯠꯇꯦ, ꯐꯅꯤ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯥꯟꯃꯤꯁꯤꯡꯅ ꯇꯧꯊꯖꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯍꯣꯕꯦ ꯀꯣꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧ ꯁꯥꯔꯒ ꯈꯣꯟ ꯀꯜꯂꯞꯅ ꯀꯔꯤ ꯇꯧꯔꯦ ꯂꯥꯟꯃꯤ? ꯏꯅꯤꯡꯊꯧ, ꯇꯥꯂꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯂꯣꯠꯈ꯭ꯔꯦ, ꯊꯤꯕ ꯐꯪꯗ꯭ꯔꯦ꯫
ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ? ꯃꯟꯇ꯭ꯔꯤ, ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯕꯁꯦ? ꯇꯥꯖꯔꯦ ꯅꯤꯡꯊꯧ. ꯅꯤꯡꯊꯧꯗꯨ ꯐꯥꯔꯛꯎ, ꯂꯥꯟꯃꯤ ꯊꯥꯎ. ꯏꯅꯤꯡꯊꯧ, ꯃꯐꯝꯗꯨꯗ ꯂꯥꯟꯃꯤ ꯂꯣꯏꯅ ꯊꯥꯈ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧ ꯉꯥꯛꯁꯦꯟꯅꯕ ꯂꯥꯟꯃꯤ ꯋꯥꯠꯀꯅꯤ ꯍꯥꯏꯖꯔꯤꯕ. ꯍꯩ, ꯂꯥꯟꯃꯤ ꯋꯥꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦ. ꯃꯄꯥ ꯃꯆꯥꯗꯨ ꯐꯥꯔꯒ ꯏꯃꯥꯡꯗ ꯊꯝꯃꯨ ꯍꯥꯏꯕꯅꯤ. ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯧꯊꯖꯒꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯏꯪꯕꯒꯤ ꯂꯥꯂꯣꯡꯁꯤꯡ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠꯅꯤ. ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ 10,000 ꯍꯦꯟꯅ ꯄꯥꯠꯇꯨꯗ ꯎꯋꯥ ꯎꯋꯥ ꯂꯥꯎꯗꯅ ꯆꯅꯨ ꯂꯦꯝꯕꯤ ꯊꯤꯔꯤ. ꯅꯥꯀꯜ ꯑꯃꯗꯅ ꯆꯤꯡꯒꯤ ꯑꯈꯨꯕ ꯃꯐꯝ ꯑꯃꯗ ꯇꯥꯂꯣꯏ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯈꯨꯟꯖꯥ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯟꯅ ꯅꯤꯡꯊꯧ ꯊꯤꯔꯤ. ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯥꯂꯣꯏ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯡꯖꯦꯟꯒ ꯑꯍꯨ ꯃꯈꯣꯜ ꯑꯃ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯊꯤꯜꯂꯛꯏ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯄꯥꯠꯇꯨꯗ ꯆꯅꯨ ꯂꯦꯝꯕꯤ ꯊꯤꯔꯤꯕ ꯍꯤꯖꯥꯎ ꯑꯗꯨ ꯃꯩꯅ ꯄꯨꯝꯆꯥꯛ ꯆꯥꯛꯈꯠꯂꯛꯏ. ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯃꯩ ꯆꯥꯛꯂ ꯆꯥꯛꯂꯒ ꯏꯁꯤꯡꯗ ꯆꯣꯡꯊꯅꯩ. ꯏꯁꯤꯡꯗꯅ ꯑꯃꯨꯛ ꯇꯥꯂꯣꯏ ꯂꯩꯕꯥꯛꯀꯤ ꯂꯥꯟ ꯍꯩꯕ ꯅꯍꯥꯁꯤꯡꯅ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯏꯁꯤꯡꯗ ꯅꯝꯃ ꯅꯝꯃꯒ ꯍꯥꯠꯇꯣꯛꯂꯤ. ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯆꯤꯡꯅꯨꯡꯗꯨꯗ ꯇꯥꯂꯣꯏ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟ ꯍꯩꯕ ꯅꯍꯥꯁꯤꯡꯅ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯊꯥꯡꯅ ꯌꯥꯟꯗꯅ ꯑꯃꯨꯛ ꯍꯥꯠꯇꯣꯔꯛꯂꯤ. ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯄꯨꯡꯁꯤꯡ ꯑꯃꯗ ꯃꯐꯝ ꯑꯅꯤꯗ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ 90,000-90,000 ꯍꯥꯠꯇꯣꯛꯂꯝꯃꯤ. ꯂꯥꯂꯣꯡꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯍꯟꯗꯅ ꯇꯥꯂꯣꯏ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯨ ꯐꯥꯔꯒ ꯇꯥꯂꯣꯏ ꯂꯩꯕꯥꯛꯇ ꯄꯨꯔꯛꯂꯝꯃꯤ. ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯨ ꯌꯥꯏꯔꯦꯟ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯌꯣꯠꯂꯦꯡ ꯊꯥꯡꯂꯒ ꯊꯝꯂꯤ. ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡꯗ, ꯅꯤꯡꯊꯧꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯗꯤ ꯂꯥꯟꯃꯤꯁꯥ? ꯂꯥꯟꯃꯤ ꯑꯃꯅ, ꯏꯕꯨꯡꯉꯣ ꯏꯪꯕꯅ ꯍꯥꯠꯇꯣꯛꯂꯝꯃꯣꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ. ꯏꯁ, ꯃꯑꯣꯡ ꯑꯃꯒꯤ ꯑꯉꯥꯡꯅꯤ ꯃꯁꯤꯗꯤ. ꯃꯁꯛꯇꯨꯒ ꯇꯧꯔꯛꯂꯤꯕꯁꯤꯒ. ꯅꯤꯡꯊꯧꯁꯤꯒꯤ ꯅꯨꯄꯤ ꯑꯁꯣꯏꯕꯗꯨꯗꯤ ꯀꯗꯥꯏ? ꯏꯅꯤꯡꯊꯧ, ꯑꯗꯨꯁꯨ ꯏꯕꯨꯡꯉꯣ ꯏꯪꯕꯅ ꯍꯥꯠꯇꯣꯛꯂꯝꯃꯣꯅ ꯐꯃꯨꯡꯗꯃꯛꯇꯗ ꯊꯥꯡꯅ ꯌꯥꯜꯂꯒ ꯍꯥꯠꯇꯣꯛꯆꯔꯝꯃꯤ. ꯏꯍꯦ, ꯑꯩꯅꯗꯤ ꯊꯃꯣꯏ ꯂꯩꯅꯥ ꯅꯥꯍꯜꯂꯒ ꯃꯇꯣꯝꯇ ꯁꯤꯖꯍꯟꯒꯦ ꯇꯧꯔꯒ ꯏꯪꯕ ꯅꯪꯁꯦ ꯉꯥꯏꯉꯝꯗꯦꯗ. ꯏꯪꯕꯒ ꯆꯅꯨ ꯂꯦꯝꯕꯤꯒꯗꯣ ꯀꯣꯅꯨꯡꯗ ꯀꯧꯔꯣ. ꯆꯅꯨ ꯂꯦꯝꯕꯤꯒ ꯏꯪꯕꯒꯗꯣ ꯄꯥꯠꯄꯥꯟꯒꯤ ꯂꯩꯄꯨꯡꯗꯨꯗ ꯍꯪꯆꯤꯠ ꯂꯥꯡꯃꯤꯟꯅꯔꯤ. ꯆꯅꯨ ꯂꯦꯝꯕꯤꯅ ꯏꯪꯕꯗ, ꯅꯪꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯁꯨ ꯀꯜꯂꯦꯅꯦꯀꯣ. ꯑꯩꯁꯨ ꯅꯪꯁꯦ ꯂꯝꯕꯤꯗꯒꯤ ꯈꯨꯜꯂꯝꯗ꯭ꯔꯗꯤ ꯂꯩꯕꯥꯛꯁꯦ ꯀꯟꯕ ꯐꯪꯉꯝꯃꯣꯏꯀꯣ. ꯏꯁ, ꯑꯩꯕꯨ ꯂꯝꯕꯤꯗꯒꯤ ꯈꯨꯟꯕ ꯀꯥꯏꯅ. ꯈꯨꯜꯂꯒ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯌꯨꯝꯗ ꯊꯝꯃꯤꯗꯣ? ꯍꯨꯏꯅ ꯆꯦꯜꯂꯒ ꯄꯨꯔꯛꯄ꯭ꯔꯣ ꯅꯪꯁꯦ? ꯍꯨꯏꯒ ꯌꯧꯔꯛꯑꯦ. ꯑꯩꯁꯦ ꯍꯨꯏꯒ ꯆꯥꯡꯗꯝꯅꯔꯤꯔꯣ ꯅꯪꯒꯤꯗꯣ ꯍꯥ? ꯆꯥꯡꯗꯝꯅꯗꯦꯍꯦ, ꯋꯥꯔꯤꯗ ꯍꯨꯏ ꯌꯥꯎꯕꯩ ꯋꯥꯅꯤ. ꯆꯅꯨ ꯂꯦꯝꯕꯤꯅ ꯏꯪꯕꯒꯤ ꯃꯁꯝꯗꯨ ꯀꯟꯅ ꯐꯣꯏꯔꯤ. ꯏꯪꯕꯗꯨ ꯀꯟꯅ ꯂꯥꯎꯔꯤ. ꯁꯣꯝꯗ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯄꯤꯛꯇ꯭ꯔꯨꯗꯨ ꯂꯦꯞꯂꯤ. ꯅꯤꯡꯊꯧꯅ ꯄꯤꯛꯇ꯭ꯔꯨꯗ, ꯕꯦꯝꯃ, ꯅꯕꯨꯡꯒ ꯅꯆꯦꯒꯗꯤ? ꯍꯥꯏꯔꯣꯏ. ꯃꯤꯒꯤ ꯊꯕꯛꯇ ꯌꯦꯠꯀꯅꯨ ꯅꯤꯡꯊꯧ. ꯃꯣꯏ ꯑꯅꯤ ꯀꯣꯏꯕ ꯆꯠꯈꯤ. ꯏꯍꯦ, ꯃꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯆꯣꯞꯄ ꯇꯥꯔꯦ. ꯂꯥꯟꯃꯤꯁꯥ, ꯅꯤꯡꯊꯧꯁꯤ ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯜꯂꯨꯍꯩ. ꯃꯁꯝ ꯃꯀꯣꯏꯒꯗꯣ ꯀꯛꯄ ꯌꯥꯔꯣꯏꯀꯣ. ꯂꯥꯟꯃꯤ ꯑꯃꯅ, ꯀꯔꯝꯕ ꯅꯤꯡꯊꯧꯅꯣ ꯅꯤꯡꯊꯧ? ꯇꯨ, ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯦ ꯁꯤꯗ ꯐꯝꯍꯜꯂꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨ ꯍꯥꯏꯕꯅꯤ. ꯂꯥꯟꯃꯤꯁꯤꯡꯅ ꯋꯥ ꯉꯥꯡꯅꯗꯦ. ꯀꯥꯂꯣꯡ ꯂꯩꯕꯥꯛꯀꯤ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨ ꯀꯩꯁꯨꯝꯁꯪꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧꯗꯨ ꯏꯪꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯅꯤꯡꯊꯧꯅ ꯏꯪꯕꯗ, ꯏꯪꯕ, ꯄꯥꯕꯨꯡ, ꯏꯆꯥꯗꯤ ꯑꯩꯅ ꯀꯣꯅꯨꯡꯗ ꯀꯧꯕꯒꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯍꯥ? ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯏꯪꯕꯒꯤ ꯃꯈꯣꯡꯗ ꯌꯦꯡꯉꯤ. ꯅꯤꯡꯊꯧꯅ, ꯏꯍꯦ, ꯏꯆꯥꯗꯤ ꯀꯣꯅꯨꯡꯗ ꯀꯔꯤꯒꯤ ꯂꯥꯛꯆꯔꯨꯅꯤꯒꯦ? ꯑꯩ ꯂꯥꯛꯀꯗꯕꯅꯤ. ꯑꯗꯣ ꯏꯕꯦꯝꯃ, ꯅꯪꯗꯤ ꯅꯣꯡꯃꯇꯁꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯁꯤꯗ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯕꯤꯌꯨꯕ. ꯍꯣꯏ ꯍꯣꯏ,
ꯅꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯅꯄꯥ ꯋꯥꯈꯜ ꯇꯥꯔꯦ꯫ ꯋꯥ ꯃꯈꯥ ꯇꯥꯔꯒ ꯑꯩ ꯆꯣꯞꯄ ꯏꯀꯥꯏꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯄꯣꯏꯅꯨꯒꯤ 15ꯅꯤ ꯄꯥꯟꯕꯁꯤꯗ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯊꯣꯛꯂꯁꯤ꯫ ꯅꯄꯥ ꯆꯠꯂꯤ, ꯅꯄꯥ ꯆꯠꯂꯦꯀꯣ꯫ ꯂꯟꯃꯤꯁꯥ, ꯀꯗꯥꯏ? ꯑꯩꯒꯤ ꯁꯒꯣꯜꯗꯤ? ꯁꯅꯥꯒꯤ ꯐꯖꯔꯕ ꯈꯣꯡ ꯑꯃ ꯏꯪꯕꯒꯤ ꯈꯣꯡ ꯑꯣꯏꯅ ꯍꯥꯞꯂꯤ꯫ ꯃꯁꯛꯁꯨ ꯐꯤꯕꯝꯁꯨ ꯅꯤꯡꯊꯧ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯅꯤꯡꯊꯤꯖꯔꯦ ꯏꯪꯕꯗꯨ꯫ ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯏꯪꯕꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥꯅ ꯂꯩꯇꯦꯡꯕꯒꯨꯝꯂꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯆꯅꯨ ꯂꯦꯝꯕꯤꯅ ꯃꯆꯥꯃꯛꯅꯤ ꯈꯟꯖꯔꯤ꯫ ꯇꯥꯂꯣꯏ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯒꯤ ꯃꯃꯤꯁꯤꯡꯗꯨ ꯆꯤꯡꯕꯥꯜ ꯌꯧꯅꯔꯛꯂꯤ, ꯆꯤꯟꯗꯨꯡ ꯏꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯤꯡꯊꯧꯗꯤ ꯏꯪꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯪꯕꯅꯤ ꯍꯥꯏꯅ꯫ ꯅꯤꯡꯊꯧꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯐꯤꯔꯦꯞꯇꯨ ꯇꯥꯔꯒ꯫ ꯃꯊꯪꯒꯤ ꯅꯤꯡꯊꯧꯅ ꯏꯪꯕ ꯇꯥꯔꯦꯗꯅ, ꯍꯥ? ꯑꯁꯨꯝꯅ ꯇꯥꯂꯣꯏ ꯂꯩꯕꯥꯛꯇꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫